अहानबद मरुइब पावमैना इम्फाल वेस्ट की कौतुक कुकी मिलिटेंट्स हाईटेक ड्रोन सिजनदुना यामलबा आरपीजी बॉम्बसिंग थाददुना एटेक साथबदगी नुपी अमा लेखिदबा पुलिस पर्सनल अहुम यावना मियोय क्यासु अपनंगनखिब थाउदोदुगी मतंगदा थिजननबा मणिपुर पुलिस की एडिशनल डीजीपी इंटेलिजेंस आशुतोष कुमार आईपीएस न चेयरमैन ओइबा कमिटी अमा सेमख्रे हाइरि हाइरिबा मणिपुर पुलिस डीजीपी नंग सिथोकिब ऑर्डर अमगी मतुंगिना कमिटी असिदा यांखैगे तरेट माउंटेन डिवीजन लेमकोंगी जीओसी मेजर जनरल एसएस कार्तिकिया आईजीआर साउथ मणिपुर की मेजर जनरल रफरूट सिंहा आईबीजी सीआरपीएफ मणिपुर एंड नागालैंड सेक्टर लंगजिंग विपुल कुमार आईपीएस अमसुम डीआईजी एसएचक्यू बीएसएफ सीआई ऑप्स मणिपुर जेडी बेदी यावरी हरी कमिटी कुकी मिलिटेंट ग्रुप हाईटेक ड्रोन सिजनदुना आरपीजी बॉम्ब थाददुना अटैक तौखिबदुगी मरी लेनबा एविडेंस ड्रोन सिंग मरमद चप चाना खांदोकनबा मतौ क्रमना असिगुम ड्रोन सिंग चप चाना थेंगनगदगे हाइब यावना ड्रोन सिजनरिबा सिगी मतंगदा चप चाना थिदोकनबा मसुम मसिगी मरमद थिदोकनबा थिजिनगनि लोइदना कमिटी असिगी मेकैदिगी हाइरिबा सिंग असि थिजिनबदा टेक्निकल मेंबर सिंगी मतेंग लौ यागनि लोइदना कमिटी असिगी रिपोर्ट असि था असिगी तरागुमदि फावगी मनुंगदा डीजीपी दा सबमिट तौगदबने हाइरि अमरोमदना ngarang Imphal West ki Koutruk amasum kadangban ko ki militant sina state force amasum khul gi miyoi singa drone degi RPG bom thadaduna attack sa tharaki ba thawdo do NIA ra sinaduna thit halagani sohaidi atopa aten ma pawmana ngarung thilpung homlom tabada Imphal Dimapur lambi gi khokro mawda leiba 32 suba Assam Rifles ki major Anisna Mawgi Kopo a Phekomai village da Kaharemai Youth Club की Games and Sports Secretary Loli Kaihari Philip Nomai Patna Suduna Tamthina Pusa Gibamasum Nomai Ron Ohum Blank Fire Taguna Hatkani Hana Kian Kibutado All Naga Student Association Manipur Ancham Akan Mamona Kanem to crack Loidana Scenery ARG measure transfer Takiga Vahina Impal Dimapur Lambi Tingwi Kongzang Sanction Creati Ten takpa headlines ang nang mayam na thamjage rangsu kuki militants in Imphal East amasum Imphal West ki tongan mafam sing drone bomb amani nomai kapsin duna akan mona landakre thawok sing dura nupi amaga nupa amaga punami yeni sok dege lekan akre haidi loinana kuki singna drone degi bomb atat akham leitana mitaina khundaba khul singna Koutruk kanang man chenjam sirang thamna pokpi amati Shinam kom na singbada ngasi phaw lepalaitana bom thadarakun landarakudigi miyoi ani aso apan nangkre Nipan suba IRB gi bunker post mai thaduna khurai lokre haidi Imphal East ki Yangpokpi police station gi manung sanba Santi Khongbalda koki khulai paibising thanma pokpi singthakdagi ngasi ihing nungyai hawduna akan mongna nomai kapsilaki thawdodura Gitanjali second leba kunsuba jat regiment amadi state police ki maikeri handuna nomai kapki maduna maram waraga nakalani gi marta pungkhara akan mongna kutonaki thawdodura Yangpokpi degi ningombam rakeshan sei kungo homdoi sopodegi Zenems hospital pukhatuna lekanaki koki militants nomai kapsin landarak thawonga du ayuk pung aniga makhai taba matamda lepki haidi loidana social media gi site da Social media da leak oirakhiba kuki militants na mitei kul landarakpada sizinakhiba khulai singai bakhrasu viral oirakli Manipur top channel ki maikai digi maruibi I paw sing myam na thamjagi ahanbada maruiba paw khara oina Manipur da thoklib lana si law and order gi issue koknati national security the threat lakle o ibopi miyam gi punsi amadi lanthum ngak pangamdaba lainga si lady bra haibisi asawo hangni Manipur da thokliba si law and order gi issue koknatre National security the threat lakle pibamasi yauraba phawba center na yengduna leiriba karigino haina hanagi minister Okram Ibobina fongdokre Congress board ngasi opposition India block Manipur na sinduna pangtokiba pawgi mifama mada CLP leader o Ibobina fongdokibda Manipur thokliba si law and order ki issue ni haina khalamane adubo warfare gi anova technology phawba sizinaduna drone attack tarokliba sina national security the threat lakle Democratic elected lenga amana miyamgi punsi amadi lanthum ngak paibasi lafhom doko thawdang idubo miyamgi punsi amadi lanthum ngak ngamdribi state lenga asi leiribra natragana leitrabra haibasi asobo hang amore state asigi phibam nongmagi soksilakli drone sizinaduna thadaningbwa mafam amada hekta bom thadarakli basinadi governor gi rasbon amadi minister banglo phawba shape oiribra haibasi su asobo hang amore
फिबम असी यौरब फाव प्राइम मिनिस्टर नरेंद्र मोदी ने लुसिंगबा बीजेपी लेंगाना तुमिने येंगदुना ngasisu leidiba karigino aikhoi masel hanaduna angambana palasanu haibigi matagum leidibra opposition india bloc na manipur president rule lakpada support tawde singkong singya da leibising ngasisu pafam khangdana question cheli manipur bu india gi saruk ama oina lawrabadi national security da akiba pirakliba si center amadi state lengana lokhatpam thokpa thaba lokhatlo haibini haina subma na makhata na phongdoki amaramda pawgi mifam adu saruk yaraduna india bloc manipur gi mihut cpi gi lusingba l student kumar phongdokibada lamdam sigi naharol singna kutukulai paiduna lanthing narakliba si india lengana thonmani Russia amadi Ukraine war sisinaba drone phawbu sisinaduna ngasidi bomb gi landas tharakli Manipur gi lanasi araiba khak oiruidori ngarang thokiba tamthiraba thawdodura central force na khut handaduna action laukidaba duna India lengana narcotic singi maikeida lepi haba mek sing takli BJP lenga sina lotion gi hairabadi Manipur irang asi lotion mangam ngaktani Chusampur amadi Moria de Lanjelakli bamiam si matawkram na masagi mayumda lenga na halan mangam gadori Manipur thokli bu wa thoklan thoksin gi thawdang pumba Prime Minister Narendra Modi amadi Chief Minister N Beren pugadabani Manipur apun bagi saktam kaidana ba Indian bloc Manipur na matam supada lepkadabani ngarang thokiba thawdo adugi matangna state asigi governor da memorandum amasu pisin kiba leiri haina paw sida pali atopa pawmana Kuki jau passenger singli ambush tawna bo honarakpadigi Koutruk to khuthokna khibani lun kibgen Kangpokpi amadi Chusampur gi marakta phawnariba amata ngairaba lambida Kuki jau passenger singli ambush tawna bo honarakpadigi Koutruk to khuthokna bagi thawdo adu thokibani haina Kotu Sadar Hills ki wangloi NG lun kibgena lana santurakli mangna hai Kangsup region dangang nauna nongoi kapna khibadu minister na santi hanjilakle hairibadu gi mayokta mitei singna satakibani Kuki jau singda landana bo honarakpadigi Kuki jau volunteer sing amadi mitei khulai paibi singi marakta khuthokna khibani maramaduna central government hiramasigi matangda akanma miyeng changmina basu hairakli atopa pawmana sadamar furomdi tolaukhaki oja oirambaga samanare education minister Manipur kanana ba tholak liba isa inaw singkang lon chumna thamna ba lenga na honari Basanta Kumar lenga ki mailoi sang singda sada mar furomdi tolokha ki oja oiram ba samanare lebak miyam gi funa ba tuan tuan sinpham da lairi ba singna asoba miyeng thamduna thabak taw sangi education sector sakhona ba lenga na angam ba thakta honari haina education minister Thanaujam Basanta Kumar na phongdokre Wapamasi all Manipur working journalists union amadi education department punna kusamnaduna sinduna school education gi matangda Manipur press cup ki laukta holanga si pangthokiba nomi goeva media sensitization hawdokpu gi thoram minister na phongdokibani thoram gi atoiba mithunglen gi warol piraduna minister TS Basanta Kumar na phongdokibada democracy bu hena masak thokan bada amadi khunai sigi miyam da wakhal loksing pinaba media na asobu thawdang lauduna lakli Democracy ki makhong mari ni haidiba judiciary legislature executive amadi media na ningthi na mathau tawrabadi democracy si hena safagani magi domain da thabak tawba tarabasu apun bagi wakhalon da miyam amadi leba asiki yefana ba asubo miyeng thamduna thabak tawu sangi informal study ama oina yenglubada lengaki mailoi sang singda sadamar forum di tolokha ki oja oirambagi sapmanana thukle Thabak transfer gi matang dagi horaga state asigi education sector da maikai kya dagi saphu sing lakleki mana makha taraduna lenga ki mahiloi sang singda infrastructure yauna staff amadi oja wat pi khudong sa da kya matam sana mayuk na duna lakli adu lenga asilak dagi school phagaran si mission yauna khongthang kya pakhatuna ahong ba khara makai di purak pangamle education da ahong ba purak na balenga asin angam thak ta honari khunai amagi yanglen saru oiri ba education sector sakhona ba kanglon chumna thabak thoram pangthok mina basangi oja singna susin pharmacy bu masakhangna thawdang ro basangi examination da aran ba pambai chathaba thingna balenga asina assembly da bill phaw thok lekre bill asina ek oina mapung phana satnarak matamda ngasi dagina sahi manga dagina taragi matungda kana soidana phanglaga naiki Amaramda Minister Basanta Kumar state asigi hausi oiriba phibam asigi matana phongdokibada Manipur kanana ba tholak liba isa inaw singi khandabiyadi makhoibu legal loiba lambi da puraktuna kanglon chumna thamna balanga honari
Serasi illegal oina sinkai tumkai ka hen thawong sing chatharak pa yauna thawdok kya tholak pa simak lebak thibani education sector su asigum thawong sing asina sapsana saitheng pi ri ki magna hai lenga asina prevention of burn and blockade haiba ama drop tawduna assembly da puthokna bonari highway da makhala ma hektagi ayat apan pi ba highway si leba sigi leidiba ek su ayapi hokti ngahak laitana state asigi highway da ban blockade tawriba si law ama enact to busangi ban blockade tawriba singna miyam da wahaliba si ekoi masana su khantha pusumi ban blockade ki culture si konana ba ek asi implement tawna ba lenga na khona ragani improve kan ba mathak tai adubo apun bagi wakhalon da manipur kaidana bo khona busangi safu amatana manipur ke haloi si haiba aset pa khongpham ama lemina si haina su minister na phongdoki amjugi president bijoy kaksing tabamna thoramapu oiduna education commissioner haisu gyan prakash education as ki director el nand kumar editors guild manipur gi president khogendra khongram na singna akhanaba mithung singoina amju amadi manipur press cup ki golden jubilee gi celebration ge mari lenana pawdoki ba thoramada education department ki official sing yauna pawmi sing su saruk yakhi atopa pawmana Sana kanglon gi wangbra drone attack tarokli ba si security advisor na matik sawi action lawgadabani amuko laiba amagi sana kanglon wangbra drone attack tarokli ba si security advisor na matik sawi action lawgadabani ilaibak iramdam thugai na bo honarakli ba si mute singna mang thaduna thingno khulngak pu isil inaw singi matuna ma soktana ba miyam puna lemina si haina all manipur united clubs organization amuko gi president phairoism nando luwang na phungdorakli Organization asigi office tanga si permission unaba ma nando luwang phungdo khibada manipur Kuki zo militancy landarak libasi matam koiri memar gi sangsilakpa phong na landarak pa madi ngak thokna bo khona ba ni gi marakta thokpa lani ngasi manipur da thoklibasi India lenga amadi central force na ayaba pibidi Kuki zo militancy na phong na landarak tuna manipur thugai na bo khona ba ngamli bani manipur li sangsi na irang thogan bang pamli basi India lenga ki aron be chendani makoina Yellow missing nam thaduna India ki tokhai taba pamba sing musat pamba gi naiki mana makha taraduna manipur gi irang lakshin nabani haiduna state asita sahi ama hena lairakli security advisor sina kari tawang amni bage leba ama gi marakta lan taw sina gadaba drone attack phawba sa tharakli ba sida security advisor na lokhatpam tokpa thabak lokhatna ba phirep khangandri ba kari hino mathau pangthokpa ngamdrabadi office ta phambagi model right liti manipur gi oirakliba phiba masi India lega na design tawbani laibak kisana kanglon wangbra drone dagi bom thadarakliba sigi mathakta security advisor na matik sabe action lawgadabani thawang simak lenga amadi manipur police ta phone singnarapani ireibak iramdam thugaina bo honarakliba sida state force na su thawna phudok piwaiki loinana khulngakliba isli naw singmatuna ma soktana ba miyam puna thabak tawminarasi asum aranda yumpham oiduna lan khamlabadi nakal ani makhamu khulngak pa phabi yadi haibadu miyam hauna worep lorasi lengak lairi haibigi sapsaba phirep khangalu MLA minister singsu singa khut ka manana nupa thuna thabak tawi irebak iramdam thugai na honarakpada mihut singna mang thana thengnau haibu wafam su mangna phongdokhi atop pawmana irang asi kanana thogan bano haiba center da khut thinduna takpa ngamdabana warosin propa ngamdabani maisor state asigi lusingba singna manipur gi irang asi kanana hobno kanabu serak pigani amadi manipur thugaiba pamliba sing asi kanano haiba center da khut thinduna takpa ngamdabana haujik thokliba irang asi gi warosin propa ngamdabani haina RPI athawali ki national secretary meso thanawjumna phungdokre ngarang Koutruk to Kuki kulai paiba singna mauna ama hathiba amadi pawmi ama state force yona miyoi kya aso apanangan kiba tu ki matangda kaisampata leiba party asigi sanglena pangthokpa pawgi mifamda meso na hai Hausi oirakliba phiba masigi matangda mihut singna marik chunga thamgadaba matamasida miyamna oina lauduna leiri Kuki khulai paiba singna drone dagi bom thadarakpa yauna afaba makhalgi khulai sejinaduna mitai khul singtamna landaraklaba matamasi yoksilaklaba phawbada thawong asi thinduna takpa ngamdri Kuki khulai paiba singna satharakliba kaayana thawong sing asi marik chumna tamludabana center ki lusingba singna manipur gi irang asi phuru masil ki mar thulakpa irang amagumna urakpa naiki mana makha taraduna kuda ki waina thawong sing asi thin duna takpa gi mhutta makhoina khangduna laithokpa simak
Irang asi loisenba ngamdabigi asoba marani state asigi oina loislaklaba matam asida lengak pairiba rolling amadi operation haiba thidana amadi MP singnasu amat oina wakal chungsin minaraga Kuki khulai paibe sing satharakliba ka henma thawong sing asigi matangda center gi lusingwa singa ultimatum lankhat piu haina maangna mari denaba singi puning sing singki makasa tharak poina Kangla pau gi editorial myam special content moina myam da thamjagi Kuki theory singi lan political gi laktuna bani Manipur gi apunu saktam thugaina ba illegal migrant sin Kuki jau narco terrorist na satharakli ba lal tha taragatur mapung phajilakhi ba galoina nongthak gi bom tha daraktun attack sa tharakhi ba sinamara moiraga lal gi kham thengba thak yorakli India government wathok asigi waroisin purakna bo honari wathok asi Kuki amasu mitai ani gi marakta thokpa kangluki wathok ni haina lumna laudabigi thawong sathatuna lairi nakala maromdana state lenga ki maikai digi wathok asigi waroisin tha taruki manungda purakna bo honari haina miyamna thajaba pikhibaga terrorist Kuki singna ngarang numaijung nimiki nungthil pobop ta Koutruk maning singda amadi kadangban afaba makhal ki lal gi khusu khalai sophisticated weapon sizinaduna mitai singda nongoi kap amadi bom thadabadagi hentoktuna drone sizinaduna bom gi attack sa tharakpada mapam da laksabi khunja nupi ama sikhiba sei taragani thugi macha nupi yauna Manipur police personnel ama yauna miyoi kya aso apan nang khiwa thawdo du lepakthibani Kuki singi attack matam khra lepluraba matung khanghaudana drone attack sa tharakhiba si political gi laktuna bara haiba singnabu hanglaitabnati Central government amadi state lainga ki maikai wathok asigi waroisin purakna bo honabigi manungsana Kuki jaugi lusingbu singna central government gi wari sanana ba thawrang lokhaliba sigi bangoinana akan be attack sa thaduna misimina aso apan gi thawdok sing tholakliba si central government gi lusingbu singi maphamda makhoi gi demand phangnabigi inwat pi bangamgani haibigi lalong sa tharakpani lawi amaromdana India government ki maikai digi makhoi gi demand ga mari leinana akan balan chathaba mathau tai haibigi aron ba poktak pi ba leirabra haibigi singnaba leitaba nati miyam gi mafamda chingnaba wang sing leirakli ba sigi maramdi illegal migrant khulai paiba sin Kuki narco terrorist khujo kharabo India government na matam sana lakshin ba ngamlabasu lakshin ba tawdana lisangsina landa haliba sigi maram kari gi no haibsini law and order ngak sienbigi subject state ki subject ni hairaga karigi damak central government na lal ngak dibas minister dagi unified command ki chairman lakthokli bano central government na ngammi haidur state ki lengak lo na khuthingjinduna minister bu maya yaudaba kai gi fiwam da karigi damak thamli bano habisini central government na wathok asigi mata na khuthingjinduna waroisin purakna ba masak thokpa thabak lokhotpegi mahot landarak libe illegal migrants in Kuki jaugi lahulup singbu terrorist ni lakthokpaga loinana suspension of operation su handokle haina lakthokta bigi maramna karigino loinana laibak thugaina ba war crime sa thariba khulai paiba lal hauriba singak sendun thamliba asidagi wathok asida central government gi maike digi nakoinana natragana hakthengna sagulabra haibigi singnabu wahang leirakliba sina ngakpham thokte Malem gi lebak singi manungda mapangal kanbat leba ama oiriba India government na foreigner terrorist kharana Manipur landa adu namitai singi mathakta paktak mihat genocide chathabada India government gi lusing businga madi security force na yengduna leiba madi wathok asibu lumna lautabagi thawngni apun bagi saktam ngak liba mitai khunja singi maike digi landarak liba terrorist singi attack tagi punsi amasum lanthung ngak sena na bo hona ba matamda security personnel singi maike digi phaba punba amadi athingba pibigi thabak sing sathaba adu landarak khiba singu free thabagi thabak sathariba sina takudi lal asi India lenga ki khut yaude habi yakadra thawong asidi terrorist sing Manipur gi apun saktam thugaina bo hona riba sida phone sawali habida haima matakroi India lenga amadi state lenga na wathok asigi waroisin purakna bo hona riba sida waroisin purakpa matamda lenga ki phirep miyamna khangmangam lagani lenga na lorokpa phirep tagi lan makha sathaba amadi sathadaba haibadu miyamna mit nakong singna apun bagi saktam ngak senana ba asatpa phirep ama lobu mathoktai apun bagi saktam singna bagi sang hengalak liba sigi yenglaga lenga na khul ngak liba sing pha pun bagi mahut pung thawat pana lenga ke asum thaksul oigani thajai terrorist Kuki na drone sisinaduna bong attack sa thaduna misam hatpa asu apan nanghanba war crime sa thariba sigumna apun bagi saktam ngak liba singi maike digi su sa tharaklabadi kari phibam oirakadagi lal ngak liba singi drone leitabra haibu wafam kangla pawgi editorial sida suna phongtorakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫